Tara suba amadi tara mathoi suba IRB Rifleman 2019 batch ki JSC na makhoi gi recruitment exam ki result 2022 Manipur Legislative Assembly election gi election code of conduct thamdringai mamangda lauthoktragadi lakadoriba election asida BJP bu boycott tawragani haina section wa thamlakli. UK da COVID ke anova variant Omicron gi case masing henglakli haukiba pungkun mari da Britain da Omicron gi case lising tara ni thoi cha maga kontra homdoi thingnare hausik fauda lebas da Omicron gi case apunba lising kontra tare cha maga sumna gi ama sukre amarom da Germany lebak na Britain da gi lakpa miyoi sing changlakpada athingba thamkre. India gi apunba COVID-19 active case ke masing lising maripuni thoi chaniga homputare ta lairi haukiba pungkun mari da COVID-19 ge anoba active case lising taruk chamnga ga hompomdoi report tarokhi miyoi lising nipan ga homudra taret na COVID-19 de gi fagat khre aduga chamaga kontrani thoina lekhidre masi tharga leba sida COVID-19 na maram oiraga lekhidabagi apunba masing lakh mari lising hombudra taret chamnga ga yankhai mari sukre. India da COVID-19 ki vaccine dose apunba koti chamaga kontra taret lakh homputaret ki mathakta kapthokre. Ngarang December ki thang tara mapanda Manipur da COVID-19 ki vaccine dose apunba lising ama chahum ga humpumapan kapthokre masigi manungda chanipan ga yankhai nipan na vaccine yani suba dose ni. Ngarang fawda Manipur da COVID-19 ki vaccine dose apunba lakh koni thoi lising humpumapan chamapan ga kunmari kapthokre masigi manungda lakh mapan lising yankhai nipan ga Maripudra taruk na vaccine yani suba dose ni. Nupagi BWF World Championships ki singles ki final da India ki badminton sanaroi Kidambi Srikanna silver medal fanglakle. Spain ki hulwa da ngarang sanaki ma match aduda Singapore ki Lo Kin Yuna Kidambi Srikanbu tara manga kun mathoi kun kunithoi da maiti ba piki bani. Championship asida runners up title prokpangamba India ki ahanba badminton sanaroi Srikanna oikre.